Nepal ge social media athingba thamlamba adu louthokre. Numit kharani ge mamangda social media apps kuntaruk register tawroktabadagi Nepal da thingjin khraba matung ngarang gen jet singna protest tawbada myoi 18 leikidraba matung amadi miyoi kaya asok apan nang khraba matung ngasi social media singge athingba adu louthokre. Nepal ge PM KP Oli na ngarang ge thodok adu gen jet singna wakhal yaudabadagi thokiba thodokni amadi misi mina asok panang liba adu makhoina thokhan bani haina maral sirakli panba yabade social media da ka henba wahi wata phajadaba niyam kaiba thabak kaya paktaknana pangthok narakpadagi Nepal government na madubu thingnaba social media sing government da register tawduna yaba yadaba rules kaya gi makhada social media sizinanaba tharang lokhatkibani adubo register amata tawroktabana maram oiraga athingba thamkibani